yumbu oiraga Paris ta chathariba Summer Olympic ki ngarang athengbata sanakhiba hockey masana gi semi final match amada India Germany gi makuta maithiba nangduna final gi asa mangkhre match atu da India na kan hotnaduna mai paknaba sanakhrabasu Germany gi forward attack kanbana match adu goal ahum anida Germany na mai paktuna final changkhre hayeng August 9 da bronze medal gi damag India ga Spain ga lamba tawnaragani nakalamaromda ngasi numidang pung 13 taba matamda lamdam asigi miyamna khawrangna ngainariba Saikho Mirabai gi performance su uba fanglagani nongleptana chuba maramna National Highway 37 Imphal Jiribam road ta chingning khaibagi thogdokta ngarangdagi gari kaya panduna leire nungba kaimai amadi santi khunau gi mafam singda ngarang amadi ngasigi ayuk anganbada chingning khaibagi thogdok sing thokibani chingning khairakpa duda highway da leikhom amadi nung kaya chentharaktuna lambi chathok chasin yadabana passenger bus truck amadi private car sing yauna atopa gari sing panduna leiri passenger singna pung kunmari hena chana thaknaba potlam amadi essential supply sing phangdabada awaba oiri local authority amadi NHIDCL na lambi sing doktuna chatok chasin yanana bakana hotnari adubu nong leptana chuba maramna thabak pangthokpada apanbadi oiri Red Zone area da lariba Jat Regiment Lauthu Makhoigi Mahutta State Force oina thamu haiba dabi taladuna Lamlai Kendra Village Volunteer Force na kaukiba matam kaktaba Imphal Ukhrul Road tingbagi khongjam akanba maongda chathari Imphal East Lamlai Kendra gi manung chena lariba sabum khokta ngasi ayu anganbadagi hauna lambi thingduna ban chathari marak asida Lamlai Kendra gi Village Volunteer Force ki Commander in Chief Y Bosan na thadorakpa video clip amada ngasi Red Zone area da lariba khungang sing asida kuki singna makhoina kapningba matamda hekta nongmai kaplakpa kuki singna nongmai kapla e haiduna mafam asida lariba State Force singna handuna nongmai kaplabasu karigi nongmai kaplibano haiba wafam thamba mafam asida lariba Jat Regiment ta police ta fauba aki akang pibagi thaong kaya ama laikhre maram asina mafam asida ahen ba State Force thamba amadi mafam asida lariba Jat Regiment asi laktokri fauba khongjang hantokhiroi hairi Haujik faupaki oinadi lengaki maikaidagi LKVVF ta wari sanana bahairakpa leitri mafam asida leiriba OC gadi hanjin wari sanaba leikre makoina hanjin hairabasu thabak to ontokpa leitabana khongjang asi changsinbani haina makhatana phongdorakli aikoi lamai kendagi honorable MLA na nini matam thabiramaba matungdo aikoi ngapcharaga aikoi tang tariat ki ayuki pung manga dagi akoi shutdown tawni okhul lambi shutdown tawni haibadu lathokchabani ngarang MLA na thokiba wafam adu aikoi ge karigumba hiram amata da mari leinade amadi aikoi adugi matung dudage aikoi ge lairiba local MLA na lamai ken village voluntary force ta karigumba wahai amata haira posu leite government gi side tagi mari leinabasingna aikoi da samaina wari sanajinwegi bandu hantokpa khotokpa gi haigiba karimata leite अखोना चंजन जरीबजे मयाम लौकिबा वारे की मतुंगिना खुन मयाम अमगी वारे थमना पुकीदा फमगा मयाम यायना पीबीबदु एलकेबीएम ना लौजरगा लाउथोकिबा अखोगी टोटल शटडाउन लोसी मखा चथदरी दा करिगुमा लाइबक्तिबा इसामक सुयाव यावदना ngarang police station da उन्नबदा अखोगी लमलाई की एलकेबीएफ की सना दगी ओकेम सना अखोई उन्नरगा अखोई यानाबा मा पोरखरे अदुना बल्लसी हंदोकनबा मयाम दा अपील तौजरीना अखोगी MLA की Facebook पेज अमदा थागलकपदा यामना लाइबक्तिबनी हौजिमकी ओइना अखोई अदुगुंबा खोंजंग असि हंदोकचबा लेजदे करिगुंबदा हंदोकपा तारगसु अखोइना थमजरीबा पांदमसिंग असि अखोई माइकैसिदा खुन ngakjariba अखोई पुनमकी अयाबा लौजरगा माइकैसिदा लेजरीबा COSO सिंग अदुगा मैरा पाइबिसिंग पुलकि मांगदा अखोई लेंगाकी माइकैदगी थंबिरपा वाफमदु खोंगना मयामना खंगनजरगा मयामगी वारिपि मतुंगिना याय अमसुंग याय हादिबदु अखोई LKVVMना डिसिजन लौजगदबनी मसिदा अखोई लनाइगी ओइना पुलिस का नत्र MLA गा करिगुमा मखल अमतगिदा वारी सानरगा यानबा पोरखिबा लेकेना मयामदा क्लैरिफिकेशन पिजन Air Force Sports Control Board na sinduna Gurgaon gi Sona Road ta leiba KIIT football ground da thasi gi mangadagi India ga thangnaba leiba Bangladesh amadi Sri Lanka gi team ani ga loinana punna team kunthra marina group nipan da saruk yaraga chatharakli ba homfu humdoi shuba under 17 girls Subruto International Football Tournament ki ngasi Manipur amadi Kerala na sanakhi bada goal ani shino da Manipur na Kerala maithiba piduna pool C gi mangjin thaba team oiri
Manipurbu mai pakhankiba goal ani adu Senjam Alvana match ki minute 8 amadi kuntra chatpada chanki tha asigi mapanda pulsi gi aroiba league match Chandigarh ga sanaragani panba yabadi Manipur gi mahut sinduna Porompat Sabalaikai High School na saruk yaribani Bangladesh da miyoi kaya ama sikhiba leibak adugi Prime Minister Sheikh Hasina na fam thadoklaba matungda leibak thadoktuna chenkhiba amadi leibak aduda army na marakki oina leibak ngakpa haurakhiba asigi marakta Bangladesh da haujiki leiriba Maitai Pangal amadi Bishnupriya Singh tekta kaitana leiri haina Bangladesh da leiriba miyoi singna Chief Minister Nongthombam Biren da khangantre ngarang numidang Nongthombam Biren Singna social media da thagalakiba post amada Bangladesh da leiriba Sudhir Kauba Manipur macha amaga hakthengna telephone gi khuthang da wari sanaba aduda mafam aduda leiriba Mitai Pangal Singh hana degi yamna kina pakhatna leirami adubu haujikti irang nimtharakibaga loinana asoi angam yaudana leire haina Chief Minister gi mafam da phongdokrakhi loinana Chief Minister gi maikai degi Bangladesh da leiriba Manipuri diaspora gi damakta paliba leingak asina angamba mateng su pangani haiki ne CM ne be na akhoi Bangladesh ki no akhoi maitai sing kamai taurige maitai pangal mayam do shoda di bagi mungkin tentang bidang khawdi yamna tiber mong de koi legamne koi ji nina sanda adu koi ji mandi gumba mando gumba da adu bo je yasi political leaders sing oi je animal ki koi yana ba puraga sigun je thok laroi hai de mokoi na koi thazar tame okay koi section na dilai nari adu bo thokpa thokadabagi oi na leitre yam interview mong de na leiga ya tega government jurisdiction numidanga sembol oi de ko mong de na leiga masi semba taragadi dono ithanarani habagi lambi da leiga babu oh yam phare ujiba aso open ka su thodo pa leite ko oji powder amatan leite leite ni manin da san amatan to amatan leite maitai pangan jing ju ko Maitai Pangal Singh to the Maitai Singh BJP I think now seems to adum kana su shop komba leite na leiga oh Bishnupriya Singh ju sok te ko yam phare yam bra adu noi e karigum any urgency leiraga di pau thu na aigi mobile se phone tawraga kaino tawna ba hona si ko thank you babu ishor na sanbisanu ishor khuram si ko okay thank you hoy babu mayam do ina hangjara e mayam do ishor na sanbo oisunu haire hayu ko hoy babu mayam sutare kham dungaire babu fani fare babu ne shoidana tawjarte babu okay mongolo yu ishor na sanbi bo oisunu kurumjari babu fare Manipur da fauduna chatliba National Highway ani asida security pibiduna highway asida chatliba mioi simbungak senduna chatok chasin tawbada nungai hanbiyo haina Raj Sabha gi MP Sana Jawbale se manangrang parliament ta wafamasi pukhatkre parliament ki hawjik chathariba mifamasi gi special mention oina pukhakhiba wafam da MP Sana Jawbale se mana parliament ki upper house asida Manipur Nagaland Assam samna haliba National Highway 2 Imphal Dimapur lambi amadi Imphal amadi Assam ga samna haliba National Highway 37 Imphal Ziribam Road ani asida miyamna lalol itiki thabak tawnari adubu lambi ani asida ngahak laitena ban amadi blockade tawsinbana miyamgi changdraba yadraba pot kaya pusalakpada awaba mayoknare masigi mathakta mapalamdagi changlakadaba lam koiba singsu oiriba fibam asida changlakpa ngamhandre masina state asida senmitlon gi fibam da khara kanaba oigadaba adusu piba ngamdre maram masina union government na athubada national highway ani asigi ngak senbki thabak paikhat piduna miyamgi chatok chasin tawbada apanba pidana ba thabak sinbiyo haina mari leinaba singi pukning chingsinki These two national highways are the lifelines of Manipur. Sir, but frequent disturbance, burns and blockade etc. cause many hardships to the people of Manipur. People are facing economic hardship by affecting trade and commerce, supply of essential goods, price hike and scarcity of goods. Passengers face delay, cancellation and the increased travel times affecting daily lives, education and healthcare. Shortage of essential items like food, medicine and fuel exacerbating humanitarian crisis. Frequent disturbances deter tourists and invest, hindering economic growth and development of the state. So
So, sir, I urge upon the union government to maintain the 2 national highways of Manipur safe and secure without any kind of disturbance or blockade so that people can move freely all the years round. Thobal DC Office Complex tagi SDO building da laiba strong room ngakpagi duty tawriba nupa ama siduna leiramle. Thawdog asing asi ayuk pung 9:04 tabada thokibani hairi. Mafam aduda lairamba mioi singdagi fangba pawgi matung inna laikhidraba mioi adu sangayumfam part 1 Nungfo Bajar Mamang Laikai dagi MD Jafar Ali chahi yangkai nithoi apokpa laikhidraba Yusuf Ali mahak 3rd IRB gi jawan amani mahaki rifle number 1194528 mahak ayuk pung 9 dagi ayuk pung 10 fauba mafam aduda duty tabani hairi Thasigi tang 15 da pangthokadaba Independence Day gi parade tawringaida makhol ama taki haiduna yenglubada mafam aduda asiba hakchang adu taraga lairambani hairi thawdok adu masa mathanta kapsillaga sijaba oiramgani haina panari panba yai paw asi semba fawbada forensic science ki team ngaiduna lairi